Deputy State Minister Losi Dikhogi garida attack tawrakibagi thaudok investigation chathagadabani haina CoTuna phongdorakre. Haukiba August 13 NS2 Imphal Dimapur lambigi Kangla tombi mayagi namdailongda protesters tingna Manipur gi Deputy State Minister Losi Dikho amasong Paumai Naga Sidomai gi garida attack tawkibagi thaudok adu athubada misang mikhai naidaba mawongda investigation chathagadabani haina CoTuna thadorokpa cherol amana hairi. CoTu gi maikeidagi makhata na hairibana thaudok adu yamna ikainingai ni thaudok aduna elected representative amagi safety da amade thaudok adugi marumda kari leibano haibadu hangningai oi thaudok adu lamdam asida shanti unity amasong Christian tribe ting tasin khomjinaba hotnariba Deputy Chief Minister Losi Dikhoda attack tawrakiba oibana yamna nungnangningai oi. Deputy Chief Minister Losi Dikhona lusingduna Senapati da UNC na chathariba economic blockade asigi matangda anirak hana wari sanaba laikre ahanbagi thaudokdana Deputy Chief Minister asina Chief Minister Yunam Khemchan Home Minister yauna atoba miyoi singa loinana Senapati da economic blockade aste handongnabagi matangda wari sanakibani maramaduna attack asida senariba miyoi singa du faduna logi oiba mathik saba serak pigadabani thaudok asigi matangda Liangmai Naga Council gi maikeidagi sengdok warol pikhiba adugi matangda wahang kaya hangladuna Paumai Naga Sidumai gi gari adu Deputy Chief Minister Nenta Kipgen gini haina lana laubadagi sathakibani haina phongdokiba adubusu yaningdaba phongdorakle Nenta Kipgen asi mathik chaba khudam changdam amata leitana Lankada misimina thokiba thaudok aduga mari leina halakpa asi yaningde asigumlaba allegation asigi matangda mathik chaba investigation chathagadabane Kamjong district ki Fungyar asigi manungchana leiba lancha kutu amasong Faimol khulmai thakiba thaudok adugi matangda su investigation chathagadabane thaudok adu local MLA Losiyoga mari leinarabra natraga ningthina plan tawraga chathakibra haibadu thijingadabane hairi. NRC update hana chathanaba BJP Central Leaders sing unaduna takshilunabagi MLA gi team ama Delhi da thungkhre. Census pangthokringai Manipur da National Register of Citizen NRC hana pangthoknaba miyamgi akanba demand lakningai cheirakta BJP Manipur Pradesh ki MLA sing gi oiba team ama Central Leaders sing unarunabagi Delhi da thungkhre. Ngarang numit yungba matung pung amaga minute 55 rom tabada BJP Manipur Pradesh ke General Secretary amasong NRC and Census Committee ki convener ke Sharana Lustingba MLA Mari yauna team ama Delhi thungkhre. Ngarang Delhi da thungkhraba miyoi singa dudi Home Minister Govindas Konthaujam Lamlai ST ki MLA ke Hais Ibomcha Oripok ki MLA ke Hais Raghumani Hairo ki MLA ti Hais Radeshyamne Makhata na ngasi MLA ahumso BJP Central Leaders sing unanaba Delhi gidamak Imphal thadokane ngasi Imphal thadoknaba sem sariba MLA sing adude Wangjing Tenthagi MLA Paunam Rosen Thanga ST ki MLA Tongbram Robindro amasong Konthaujam ST ki Sapam Ranjane Makoida natana Kaisamthong Assembly Constituency ki MLA Sapam Nisikantaso BJP Central Leaders sing unanaba aduda saruk yagani hairi. Press na phangba pao ki matung ina MLA tare na saba masong BJP NRC and Census Committee ki convener K. Sharat Kumar na lusingba team amada ngasi BJP National President Nitin Nabin BJP National General Secretary Organization BL Santos unaduna India gi oina handak pangthokadoriba census Englishingani kuntaruk asida Manipur gi oina matam khara yaithokduna NRC hana ade taw hannaba taksingani hairi. Pung nimpunipan gi General Shrine Chauna Akaiba Pikre Ifiji Maithakre Manipur da census pangthokringai mamangda NRC hana update tawgadabani haiduna Campaign for Just and Fair Delimitation JFD amadi miyamno kholaw kaya lawrabasu haujik leiriba lengak asina tasin usinadana leirakpa asina maram oiraga JFD amadi masiga chatminari bating amadi tampaki lupsingna khusamnaduna Thasigi tang tarat ki ahing nongyai numit ini pung nimpunipan chupna Manipur pumbada chatharakiba General Tribe asina maram oiraga ngarang chu state asigi mahausai gi oiba miyagi punsida chauna akaiba pikre maru oina JFD na kauriba General Tribe asina maram oiraga singamadi tampaki mafam singda chauna sohan kibaga loinana tampaki maru oiba kaithal singamadi dukan sing thong lona kibada natana lambi da gari chatpagi chang aduki matik handake Loinana status sigi mafam singda leiba mahiloisang sing thonglona ke
amadi general strike manungda pamdaba thodosing thoktanaba security forcing na akanba section thorang tu laukhatki Amaromdasu Manipur lengang na NRC tawdringai census nampuda pangthokpa haukibagi mayokta JFD na kaukiba pung nimphunipan gi general strike kurai maikidasu masing yamlaba nahasing na strike mapung phana saugatpo ina Chief Minister Yumnam Khemchan amade Home Minister Govindas Konthawjam gi effigy mai thatuna manghankhre no NRC no census no IDP settlement no census haiba kholau kaya ga loinana lambida tayar mai thaduna lambi thingbagi thabak hojik su chathari loinana ban chawat pasing thugaina ba mafam aduda Imphal East District Police kangbu ama mafam aduda laktuna miyam adu tan khaina ba honabada nakalani ke marakta akan mamongda mungnabada miyoy ama asopan yauke ngarang ahing nongyai loigadaba general strike na maram oiraga hauji state amasung national highway singda gari amata chathankide maruoina JFD na Manipur da NRC tawdringai da census tawba yare haiduna lengaki mayokta kauriba general strike asti sawgaladuna ngasi mag Imphal West, Imphal East, Bisnupur, Thawbal amadi Kaksing na singba tungan bada leiriba mafamsingda EMA MEIRA PAIBI amadi club ki thawmi kaya yauna tungan ba lupsingna Khusamnaduna lambi thingbagi khongjang paktaknana chathakre adumoinama khudaki oiba ana Lining Laisongi Tauranga Mari Lainaba Stingi Oinadi, Satok Chasinda Akaiba Pikide, Loinana, JFD na Kauriba General Strike Asti Sawgaladuna, Ngarang Tongan Mamapam Tingda, Sanction Kiba Lambi Tingbagi Kongdangaduda, NRC Tawdringai Census Tawba Yaroi, Long Lip Manipur Haiban Tingba Placard Sing Sidina Kibaga Loinana, Akanbag Kolau Kaya Lauki Hairi. Aduba mafam kharadadi police ki team sing laktuna lambida faiduna uwa amadi tire mai thabana singba sting lokthoknaba suhona ke khongjang aduda sarugya ki bi khongjang loi amana haikibada security force ki maiki degi tan khaina bhona batana tana miyamda nongmai satuna ngami haibagi matagum ulakiba thawong adu lairiba miyam asibu usitabane makoi gi thawong sing asina takpadi Manipur lengangna EMA MEIRA PAIBI singbu karisu leitana khalle haibadu takpani security gi thawong yaningde haiki JFD gi khongjang makha chatharakpo oina lenga ki loisang khudingmak ngasidagi boycott tawragani lamdam asida NRC hana update tawraba matungda mikok thibagi thabak chathagadabani haiduna campaign for just and fair delimitation JFD na tongan ba khongdang kaya sangsinduna lagliba madi census pangthokpa si lamdam asigi oina boycott tawre haina lauthokrabasu lenga ki maiketegi census pangthoknabagi damak enumerator amasung supervisor gi training makha chatharakpa amadi miyamna taliba dima lengang na tasin usinadabagi mayokta JFD amadi masigal chatminariba sing amasung tampakit lupstinga punna pungnim punipan gi general strike lauthokuna Manipur pumbada chathariba ase ngarang hing nongyai loisin krabasu makhataba khongjang oina Manipur lenga ki loisang khudimag JFD amadi Manipur miyamna boycott tawre adumoina mag boycott asida lenga ki lairiba electricity department health department education department amadi education gi oina di komthokani haina ngarang pangthokiba pawgi mifam amada JFD gi convener Jitendra Ningombana Fongdokkhere mahangna makhatana haujik chathariba general strike asti loisin khrabasu JFD gi khongjang sing asigi sarugam oina lamdam asigi miyamna numidang mairagi rally chatpa amadi MLA singi yumda chatuna haujik miyamna taliba dimana sigi matangda makoi yoiba kari phirep lei haina hangbiyu haiki mahangna makhatana hai ngarang leibag asigi MLA sing yauna pangthokiba pawgi mifam aduda fongdokkiba wafamda Delhi da chatuna center gi luchingba sing unagani hairiba wafam aduda makoina unagani hairiba center gi luchingba sing adu kanano haiba mayek sengna fongdoktaba maramna miyamna makoina satkadoriba kongchat adu thajaba leite miyamna pambadi cabinet decision ama lauraba matung center gi luchingba singda taksinba adune adubu lenga ki maike dagi Delhi selagani hairiba aduda Karamba center gi lusingba sing unagani haiba wafam amata fongdokkidaba asti yamna laibak thibani haiki Ihau thingbang ngamlaroi khanglakpadagi Delhi da chatlaga taksilugani haibasti Congress study chamamnai haina o ibobina fongdokkhere
ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯧꯖꯤꯛꯇꯤ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯇꯛꯁꯤꯜꯂꯨꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯀꯪꯒ꯭ꯔꯦꯁꯇꯗꯤ ꯆꯃꯝꯅꯩ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ MLA 5 ꯈꯛ ꯂꯩ, ꯃꯈꯣꯏꯒꯤ ꯊꯣꯏꯗꯣꯛꯄ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯄꯥꯏꯔꯤ, ꯁꯦꯟꯇꯔꯗ ꯏꯁꯨ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯤ, ꯁꯣꯏꯗꯅ ꯋꯥꯈꯩꯅꯕ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯀꯥꯏꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯏꯁꯨ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯎꯁꯀꯤ ꯃꯄꯥꯟꯗ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯂꯩꯉꯥꯛꯄꯨ ꯁꯧꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ꯫ ꯏꯕꯣꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯃꯔꯝ ꯆꯥꯕꯅꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅꯁꯨ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯆꯠꯊꯕꯅꯤꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯅꯤꯡꯊꯤꯖꯅ ꯍꯥꯏꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯥꯟꯊꯣꯛꯄ ꯑꯔꯨꯕ ꯅꯠꯇꯦ꯫ ꯅꯣꯔꯠ ꯏꯁꯇ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯨꯝꯕꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯒꯤ ꯏꯁꯨ ꯑꯁꯤ ꯊꯣꯏꯅ ꯂꯩꯇꯦꯠ ꯂꯧꯏ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ IDPꯁꯤꯡ 40,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝꯗ ꯍꯟꯖꯤꯟꯗ꯭ꯔꯤ, ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯨꯝꯅꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯌꯨꯝꯀꯣꯛ ꯑꯃꯁꯨꯡ ꯃꯤꯀꯣꯛ ꯊꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯦꯟꯇꯔꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ, ꯁ꯭ꯇꯦꯠꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯈꯛꯇꯗ ꯗꯦꯜꯂꯤꯗ ꯆꯠꯀꯅꯤ ꯍꯥꯏꯔꯛꯄꯁꯤ ꯈꯔ ꯆꯨꯁꯤꯟꯅꯕ ꯋꯥꯠꯂꯤ ꯍꯥꯏꯈꯤ꯫ ꯀꯣꯜꯀꯇꯥꯗ ꯍꯣꯇꯦꯜ ꯃꯩ ꯆꯥꯛꯄꯗ ꯕꯪꯒ꯭ꯂꯥꯗꯦꯁꯤ 4 ꯁꯤꯔꯦ, ꯀꯌꯥꯃꯔꯨꯝ ꯁꯣꯛꯂꯦ꯫ ꯀꯣꯜꯀꯇꯥꯗ ꯉꯔꯥꯡ ꯑꯌꯨꯛ ꯍꯣꯇꯦꯜ ꯑꯃ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯕꯪꯒ꯭ꯂꯥꯗꯦꯁꯤ 4 ꯁꯤꯔꯦ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯀꯌꯥꯃꯔꯨꯝꯅ ꯑꯁꯣꯛꯄ ꯅꯪꯂꯦ꯫ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯄꯥꯎ ꯐꯪꯕꯒ ꯀꯜꯀꯇꯥꯗ ꯂꯩꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯗꯤꯄ꯭ꯌꯨꯇꯤ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯊꯨꯡꯂꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯁꯨꯡ ꯑꯁꯣꯛꯄ ꯅꯪꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯄꯥꯎ ꯂꯧꯈꯤ꯫ ꯂꯣꯀꯦꯜ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 5ꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯂꯦ꯫ ꯗꯤꯄ꯭ꯌꯨꯇꯤ ꯍꯥꯏ ꯀꯃꯤꯁꯟꯅ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯣꯇꯦꯜ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯑꯁꯣꯛꯄ ꯅꯪꯂꯕ ꯕꯪꯒ꯭ꯂꯥꯗꯦꯁꯤ 3 ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯗ ꯑꯍꯥꯟꯕ ꯂꯥꯌꯦꯡ ꯆꯠꯊꯔꯒ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯕ CSO 13ꯒꯤ ꯇꯤꯝ ꯑꯃ ꯗꯦꯜꯂꯤꯗ ꯆꯠꯀꯗꯧꯔꯤ꯫ CSO 13 ꯀꯪꯂꯩꯄꯥꯛ, ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯌꯥꯎꯕ ꯃꯤꯍꯨꯠ 10ꯒꯤ ꯀꯥꯡꯕꯨ ꯑꯃ ꯉꯁꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯂꯒ ꯗꯦꯂꯤꯃꯤꯇꯦꯁꯟꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤ ꯃꯇꯥꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯛꯁꯤꯜꯂꯨꯔꯒꯅꯤ ꯍꯥꯏꯅ CSO 13 ꯀꯪꯂꯩꯄꯥꯛꯀꯤ ꯀꯟꯚꯦꯅꯔ ꯅꯍꯥꯛꯄꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯒ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯉꯁꯤ MLAꯒꯤ ꯇꯤꯝ ꯑꯃ ꯗꯦꯜꯂꯤ ꯆꯠꯇꯨꯅ NRCꯒꯤ ꯃꯇꯥꯡꯗ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯅ ꯂꯧꯏ, ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯒ ꯉꯁꯤ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯗ ꯎꯅꯒꯗꯧꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯑꯃꯁꯨ ꯃꯅꯤꯄꯨꯔꯒꯤ CM ꯌꯥꯎꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯟꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯗꯦꯜꯂꯤꯗ ꯀꯦꯝꯞ ꯇꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨ ꯑꯁꯤꯅ ꯎꯅꯅꯕ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯐꯣꯔꯁ ꯂꯦꯟꯗꯤꯡ ꯇꯧꯁꯤꯟꯅꯕ ꯐꯤꯔꯦꯞ ꯂꯩ ꯍꯥꯏꯈꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯖꯤꯔꯤꯕꯥꯝꯒꯤ SP ꯃꯐꯝ ꯂꯧꯊꯣꯛꯎ, ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯍꯔꯥꯁꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯉꯔꯥꯡꯗꯒꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37ꯗ ꯃꯊꯧ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯁ꯭ꯇꯤꯌꯔꯤꯡ ꯄꯥꯏꯗꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯋꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯣꯔꯠ ꯄꯤꯔꯤꯕ CRPFꯁꯤꯡꯗ ꯄꯤꯕ ꯒꯥꯔꯤꯁꯤꯡ ꯂꯧꯊꯣꯛꯂꯦ꯫ ꯖꯤꯔꯤꯕꯥꯝꯒꯤ SP ꯑꯊꯨꯕꯗ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯐꯥꯎꯕ ꯂꯦꯞꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯥꯟꯁꯄꯣꯔꯇꯔ ꯑꯦꯟড ꯗ꯭ꯔꯥꯏꯚꯔꯁ ꯀꯥꯎꯟꯁꯤꯜ TDCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫ ꯀꯒꯋꯥꯗ ꯂꯩꯕ TDCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠꯀꯤ ꯌꯨꯝꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯀꯥꯎꯟꯁꯤꯜ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯔꯟꯖꯤꯠꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄ ꯌꯥꯗꯕꯒꯤ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯆꯩꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯅꯣꯡꯃꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯝꯅ ꯋꯥꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯕ mataam asida ꯖꯤꯔꯤꯕꯥꯝ SPꯅ ꯍꯥꯏꯋꯦ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗ ꯃꯔꯝ ꯆꯥꯗꯅ ꯍꯔꯥꯁꯃꯦꯟꯠ ꯇꯧꯕ, ꯄꯩꯁꯥ ꯆꯥꯕ, ꯀꯔꯞꯁꯟ ꯇꯧꯕ, ꯃꯊꯣꯡ ꯍꯨꯛꯇꯕ SPꯒꯤ ꯃꯊꯛꯇ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ
Action laukanaba aiba cherol ama piduna wakalaba matungda Jiribam Police Station konba mafamsingda paisa lauba thokraga SPS na thawoina highway da mathau tawriba driver singi gari overloading tawi chesang sude haiduna ngarangdagi amuk driver singda maram chadana harassment tawba horagle Khongjang asigi manung chana TDC na highway da security squad piriba CRPF na sijinariba gari Jiribam SP da piriba private vehicle sing lokthokle Jirida SP lokthokpagi dimana state Manipur lengang na tabi trabadi makata na status ida passenger service tawriba gari sing su leplakani haina president asina section 1 thamlagli